लाखलिबो मिखलद बीजेपी न मेजॉरिटी ओइरोय हाइना मिनिस्टर ए.के. मीराबाई न थाजब पीख्रे अमदी कांग्रेस तगी तोखिब सिंगु मसागी फिरेप लेजदब मियोइनि हाइख्रे चिंगमी तमी नुंगसिनबगी चेटलब लिपुल अमन पुल्लिब मेरा हाउचोंग ngasi मणिपुरदा पांगथोकले Speaker na MLA disqualification tawbada michang mikhai nai haiduna BJP na ngasi yaning da khongchat ama chatkre amasung mahai tamba ho handaba amasung Reservation Amendment Act English ngani tarani thoilani implement tawi haibagi mayokta MU gi mahairoi sing na khutang chara hen ba hokre Mayam Kurumzari, Adam Ning Bidibas Impact News ni ay kangen bam thoino henbi, Hauzek Pungja si Paubugi, Maroiba Pausing, Yam the Pizari. Lakadori Batarama Thorisuba Manipur Legislative Assembly Mikal the BJP ni majority sung oiroi, ticket Pibuki Matam Lakpada, BJP sung soidana Kangkong Jairagani Haina, Social Welfare and Cooperation Minister A.K. Mirabaina Fundokre. Loinana, Congress Party the Matam Sang na Leram Laga, Party Asidagi Tokiba Singh Asi Masagi Sten Ama Laizade Haibadu, Takcha De Haina Party Asidagi Tokiba Singh Bu Maral Secret. Wafamasi, Ngasi Kwakaitel Mayai Koibi Multipurpose Hall Sangabagi Thoram the Minister Mirabai na Fundokibane. Mayai Koibi Mamang Lekai Development Association Sinduna Bang Tokiba Thoramadada, Minister na Makata na Haikibada, BJP Haiba Party Asina Manipur the Jun Tarani Pangi Tokdok Toktuna Mioi Kaya Sihan Kiba, Asikumba Miam na Aki Tuzunglaba Tokdok Kaya Amalaidiba Asina, BJP gi government Manipur the Lakningai Oide Haina Hunduna Nganki. 2017 da pangthokadoriba 13 suba assembly sidai BJP na majority phangni adudi ai tasengna ai numina maningom thokla jo majority di sungoi oiroi je ai ngasi mayam che de isan biyo ba madu made hajaram ge ba BJP na manipur da hakhiba mi 19 du bu kaurong gadra ba prajana BJP sungya yade haibase masimati akoi nungda laring na idana leira ba wafam amane ba ticket el autor ko matamda BJP het Kangkong Chairaba, Garino Tonazin, a Hajaram Geva. Nakalamaramda India Today a 6 opinion poll the BJP in a majority Oigani Haiba says center government ki khud Changlangani Haibagi Chingnaba Fawi Haina, Sagolban ACG MLA Su Oidiba MP CC gi General Secretary RK Imona Fundokre. Ngasipang to kiba kwa kaitel mayai kubi multipurpose hall sangabagi thoramda MLA RK Imona haibada India Today a 6 opinion poll adu karamba survey the yumfam oibano haibasu achawa wahangne mamang da tawkibe election singda Manipur gi opinion poll amuk fau tawkidraga handak tawrakliba asi marik chumna tawba survey oiroi masida miyam na thazabiganu haike Multipurpose hall sangaba aduga mari lainana RK Imona Makata na haikibada Sagolban AC gi manung chanamaru oina Kwakaitel mayai koibi gi lambi sing asi nongchingi fibam phattaban maramna lambi sembada khudong chadaba mayok naduna lakpani adubu nongchingi fibam hek phabaga athuba matamda leiriba lambi sing asi semjillagani hainasu MLA na miyamda thazaba pikhi Masing yamba mioi, masing yamba candidate support tawri ba didna karakadori banina sample size so kyam sawaja no sigi sample tawri bado sini da ina hamngi Bharat Sarkar na Bharatiya Janata Party na paigre haidna opinion poll si mela faidi oirabra semjal labra haibse koisu khangning mami yaure ba kyam summabno moina tawri bado na karigino do moi sarkar paira banina sample si moina keno sanarabra haibagi Matam sang na Manipur miyam na ngay na raklaba Guwahati Manipur Bhavan ngasi Chief Minister Okram Ibo Bina Sangakre. Thoramaduga mari laina na Chief Minister na haikibada Manipur Bhavan asi furup khudingmakkini amasung analayangi Lighten Khoromba Chatnabagi Khudong Chadaba Leirambadu Kokhalagane. Mahana makha taraduna matam sang na changbagi maramdi paisha leitabagi natte mafam chabat thibani haike. Ulubari the Laiba Manipur Bhavan Asi Conference Hall Ama VIP suites ahum canteen nupa nupigi tongan tongan ba dormitories su yaure Bhavan asida miyoi marfudra laiba yabagi khudong chaba piri loinana bhavan gi darkar taba staff sing athupa matamda lauragani haike
Shillonggi Red Hill da Manipur Bhavan sananaba official confirmation Meghalayagi government tagi fanglaba matungda athuba matamda hauragani haina CM na phungdokhi. Thauramadu Deputy CM nasu wangangki. Thauramadu Works Minister KSIS Biren, Health Minister DK Korongthang, MLA O Landhoni, Chief Secretary O Navakishore Nachingba masak naiba miyoi kayasu sarukyaki. Mai haurol dagi chatnaduna lakliba chingmi tammi nungsinabagi chetlaba lipul amana pulliba mera hau chongbagi thauram tongan ba furup kayana sarukyaduna ngasi Manipur da pangthokli. Thauram asi sana konung dasu pangthokhi. Thauram asigi manung channa sana konung dagi ningthau leishemba sana jawa yauna furup kayagi miyoi singna natki oiba fizol setuna senglaba laifom len ama oiba kangla tamna khongchat ama chatke. Mai haurol dagi chanaraklaba mera mentong bagi thauram amasung kabui furuf ki amaibana pangthokpa yen khong tambagi thauram sing laishon tinchol ga loinana kanglada pangthokhe. Thauram sing asi pangthokpa loiraba matung khongchat adu sana konungda amuk halakhi. Ngasigi numit asiga mari leinana maidingu leishemba sana jawbana hai kumhai asina mai haurol dagi khundamina duna laklaba lamdam asigi furup singi marakta amatta oibagi wakhalonda nungsi chanaba purakpa oirasanu haina yaifa paujel pikhi. Lamdam asida lariba kogi tongan ba kanglup furup sing tongan ba lairing laisolda thajajaba sing tongan ba satnabi laiba sing punama asi lamdam asida pokpani ekoi lamdam asida chaurokpani aduga lamdam asida sigadoribani khena ba kya lairasu aduga thajanadaba kya lairasu yengthina ba kya lairasu madu punamaktu tungoinaraga ekoi apunbagi amatoibagi adugumba listing duda nuksinabagi listing duda laktana ekoi iraibaksi amutang nuayai phana punna singtam punna nuksi chanana hingmenaba adugumba ekoi numit ama ngasige siguma mera hokchong basna lakpa sida urokpa oiresun Mera hauchong bagi thoramasi Kangla Utra Sanglen gi mamangda Kangla Religious Committee Kangla Fort Board na su sinduna pangthoke thoramadu pena saisak tamduna yakai khibaga loinana tangkhul nurabi gi jagoi pangthokduna hogdoke thorom hogdoklaba matung chingmi tammi ani gi marakta amana amabu potlanake Thauramadu manung channa maram jagoi, maibi jagoi, tangkhul jagoi, khambathoibi jagoi, amadi chingmi tami pau chingnabana mera hau chongbagi mapung oiba thauram oike. MLA K Meghachandra Singh yauna lamdam asigi saknairaba miyoi kaya amasung furuf kaya gi miyoi singna thauram aduda sarugyaki. Sanamahi lining gi oiba tokhaiba department ama leinanaba Manipur Cultural University na khanari akhang hai singna mari leinaba document ama DJ Chang University gi authority da pibira uhaina Cultural University gi Vice Chancellor Professor Naurem Khagindrana phongdokre wafamasi ngasi lining thau Sanamahi Temple Board na sindna hanba Manipur Rifles ground de leiba haying khongbal tolong yumpham pangthokiba mera hau chongbagi thoram da saruk yaraduna phungdokhibane mahangna makha taraduna hai Sanamahi lining gi fazaba masak ase tungi mirol amadi mipum khudingmakta khanghananaba Manipur Cultural University da Sanamahi lining gi oiba department ama hangnana bohonasi mahaki maike da gisu angamba mateng pangani haina phungdokhi Thauramasidas Saruk Yaraduna MP Dr. Thokchom Mainyana Hai Chahi Kayagi Mamangdagi Leraklaba Chatnabi Ngak Senduna Thamba Haibasi Hauzik Ladiba Mirol Asigi Thaudang Oisi Loinana Mera Hau Chongbagi Thauram Asina Lamdam Asida Ladiba Furup Singi Marakta Nungsi Chanabagi Wakalon Ama Sagatpa Oisano Haina Phongdokhi Ngasigi Thauramadu the Lining Thau Sanamahi Temple Board ki President L Jayanta Vice President Senjam Lamzingba Yauna Miyoi Kayana Sarukyake Lamdam asida leiba chingmi tami anigi marakta khudol tamba amadi nat ki oiba jagoi utpana maru oiba thauram oike Naharol sinasida Sadra Sadri Hori Sida Hani Wakalo se Koina Peter Nabagi having Tanga Tamam Nabagi Kudong Sabado a good put a low in the home should be University of Culture Sida Department of Hangiba Dawani Department of Hamatunga the Masana Maduki Tamuda Madura Tamuda Sinta Sanaga the Wa Mother Tapi Tabiga Boja Sing
ꯑꯗꯒꯤ ꯇꯝꯒꯗꯧꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯂꯣꯏꯅꯃꯛ ꯊꯣꯔꯛꯀꯗꯧꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯗꯨꯒꯨꯝꯕ ꯊꯕꯛꯇꯨ ꯍꯥꯟꯅ ꯄꯥꯏꯈꯠꯆꯅꯤꯡꯉꯤ Manipur Legislative Assembly ki Speaker T.H. Lokeshwarna MLA sing disqualified tawbagi case ta atan mirai naibagi thawongbu yaningdaba phongdoktuna miyam gi khongchat ama chatkre. BJP Lilong Mandal na sinduna chatkiba khongchat adu BJP Legislature Wingi Leader Khumukcham Joy Kisina luching kibaga luinana BJP gi thomi kaya na sarukyake. Rally aduda BJP Legislature Wingi Leader Khumukcham Joy Kisina phongdorakpada Speaker T.H. Lokeshwarna disqualification case ta khara ama Haidok laga khara amanam sinduna thambasi michang mikhai naibagi thawongni asigumba thawong asigi mayokta atopa AC dasu khongjang kaya changsin khigani haina mahakna makha takhi citizen khudimangna akoi democratic oiba right phangan ba haibase masi darkar lai haibase akoi ngasi gi leiriba government sida koina appeal tawjari kari manam gi damakta disqualification case खरा मना हाइदोगा खरा मना हाइटिंग थम बाइबसे मसिगे नुंगे आठ करी नो हाइबदो मसिगे गवर्नमेंट असिना प्रजा म्याम द संगदोकफम न तकफम थोई अखोगी इंडियन कॉन्स्टिट्यूशन द मांग सिंगनै हाइरोदबगी मरम लेते कांग्रेस शासन असिगी अनडेमोक्रेटिक ओइबा अनकॉन्स्टिट्यूशनल ओइबा खोंजंग असिगा सगोटपिदुना म्याम पुनमकना कांग्रेस मतकते एहो जंगजन बिहाइदुना बीजेपी गी माइकेदगी अहकना अपील तौजरी BJP Political Conference sama ngasi 12 ke samthong AC gi haubam marak ngangom lekai da leiba BJP aspiring candidate Potsangbam Dhanakumar gi mayum da pangthokre thoramadu da kendra si gi miyam na saruk yakhe BJP gi luchingba kaya su saruk yakhiba thoram aduda Potsangbam Dhanakumar lakliba assembly mikhal asida soidana BJP ki lengak ama leiba ngamlagani haiba wafam kaya su phongdokhe Sports University lakadore adudi sangam da lupa lising yankai da humbu da hundra da lesal lasi ena angam mathau mayam mantri mandol mayam sidagi moi mayam lesal ure ekar chamri nifu su dokre ba swam da India government chani khagda pi wa re ada koi di sendong phang da ya ro ena chamri nifu ji acquire tausan bane ba acquire tausan la pi re ma mandi kai no ekar da lupa lak taruk ngasal lising yankai da humbu da hundra da le do lak mari mari da yol ni sakar da aduna simatang da ina haijening budi kai no da sports university lingbam sungthok thokte kautuk ki magi sidam lingadam ni sidal lingmada lam akoi agricultural den su mang da Khetrigao Kendra gi nongmagi oiba BJP Political Conference ama ngasi Khetri Bengun da leiba AR Khan gi mayum da pangthokre conference adu da saruk yakhiba miyamna AR Khan bu sogatpa amadi BJP bu sarkar semhanba haina amata oina yanakhi Hangang AC gi mafam kharada ngasi BJP Hangang Mandal gi Yuva Morcha amadi Mahila Morcha ani na khutsamnaduna poster campaign amaga loinana mafam sing adugi awatapa kaya yengsankre AC asigi manung chenalaiba kairang atanbigai amasung ahalup hairiba mafam sing adugi lambi thong thakna chananaba ising turel torban school PDS ki mong matau amadi primary health center gi fibam sing yengsankhe Loinana lamdamadu da leiriba miyam na thengnariba awatapa kayagi maramda khana nainabagi thoram aduna ngasi khongchat adugi maru oiba pandamoikhe BJP ki national leader Amit Shah na Imphal da laklam laba matung vote for BJP haina poster campaign pangthokna ba pautak pirambagi matung ina singzamai AC gi oina su BJP ki state executive member Y Kemchan na luchingduna poster amadi wall poster campaign hawdokre Manipur da BJP bu mapangal kanba BJP ama oina bagi wakhalon da chathakiba campaign adu da lamdam adongi miyam kayana saruk yakhe Manipur University ki authority na university asida mahai tamba hohandaba amasung CEI Reservation in Admission Amendment Act 2012 pu lani implementation tawi haibagi mayokta mahiroi singna khuthangchara henba hokre khuthangchara henba adu ngasidagi hauna JSC against the wrong implementation of CEI Reservation in Admission Amendment Act 2012 MU na sinduna university asigi main gate mamang da changsin ba hokibane Khudangchara henba aduda university asida mahai tamliba SC OBC minority na chingba mahiroi singna saruk yari tha asigi tangkun mathoi phawbada university asida mahai tamba haudraba amadi mingchanba
hauhandrabadi sidri fawba chara henbagi khongjang changsilagani hairi ningsingba yabadi university asigi academic council na seat reservation gi matang da tha asigi tang tara da famkiba miphamna university asigi visitor oiriba India gi president da chi thaduna aroiba waref lohanba haina resolution takiba laikhrabani adumakpu hauzik fawbagi oinadi president da chi thakre haibagi paudi phangdri Academic Council na logo resolution adu hausibok sonadana hada satra jingi kera mangalakpa adagidi amu akogi tungan ba agitation kya toguna authority da tabina bo hona bdazu authority tabirak taba BC masamak yaguna akoini irang tongenda lakpiduna akoga hayengdai class hawon bibana lemna baji authority na mayam notice sokpidaba asigulmo mayam asidagi akoi ngasi gesigumnaba hangar sarasi henjabani Manipur Public School Koirengei gi Kontra Taret Laksuba Foundation Day October 13 ke ayuki pung 10 makhai taba matamda pangthokani tauramba adu karigumba khudong chadaba kharadagi numit asimaki nungthil pung ani taba matamda oina pangthoklagani haina cherol amada khanghalakle matang swaisida break amalogzage Manipur amadi malim ge tongan bai pau single loina nai khoi break tigi amna thun hanjarake Impact News pu meeting taduna lebio aigi thamoina achit pathajaba thamjari Sri Manipur Joiners. Yumda sumlairaka khanbanadi kanaroi engunda loina thengna khrabani wakhal do wagana lao aikoi kudingma phazaminarase miyam gi apamba design kudingma soidana phanglagani Sri Manipur Joiners. Impact News Super Prime Time non-stop live broadcast from 6 p.m. to 9 p.m. daily. 6 p.m. Sunday Agenda Manipur. 6 p.m. Monday to Friday, Manung Hutna. Weekend special on Saturday, Manung Hutna. Watch all the top stories and latest news at 7 p.m. Primetime English News and 8 p.m. Primetime Manipuri News. Don't miss the non-stop live action from the studios of Impact TV. Super Prime Time begins on 17th October. Nungairba Paujel, Manipur Sangai Festival Manungda, Myanmar da flight tongluna koiruna bagi, achauba kudong chaba ama KB Enterprises na pizari. November gi tangkun da chat kraga tangkun taruk ta halakadabani. Sopna tagi airfare listing tara manga ka chamnga da Myanmar da chat piu. Package ki kudong chaba su fangbigani. Akupa marol gi dama KB Enterprises MG Avenue Imphal da contact obiu. Aikhoi gi mobile number di 9862028656. Manipur Poll 2017 countdown begins now at Impact News. Meet the aspiring candidates, their challenges, the issues, the complete picture. Monday to Thursday at 1 p.m. only on Impact News. Starting from 17 October 2016. Aspiring candidates supported by Northeast Dialogue Forum. Mayambo amuka hana taram nokchari bulletin asigi makha taba pau miyam da pizari United Nations ki Food and Agricultural Organization hawdokhiba buning singba oina malem pumbada jinja ki numit pangthokpagum Manipur da su numit asi pangthokre Climate is changing, food and agriculture must too. Haiba mityeng da numit asi Association of Food Scientists and Technologists India Manipur chapter na sinduna thogda bhabuk leirak talaiba Whiz Kids Center gi building da pangthokhe Pangthokiba Thoramadda Association asigi Luchingba Singh Central Agricultural College ki din yauna mahiroi singh na saruk yakhe lamdam asida karam na chinjak hena puthokadage Food Technology Center thamba amasung food processing industries in Manipur gi vision document ki matangda akhang hai singh na wafam kaya phongdok nakhe among sa dagi pirakwa Manipur da phangliba Sejak kita dek yo magde magde naspati lagde acara penting pensi mari tuan mau ma koi dia ada pengiran pensi dia pengiran mau pen mau le pusong yo mayam di bank na loan ini bagi jangan nawali infrastructure laite lambi thong phatte chimba mayam ko yo mayam le technology mayam wale training
Electoral Registration Officer SDO Patsoi Subdivision Imphal West Nasinduna Service at your doorstep. Haibathim the systematic voters education and electoral participation Gimatangda Nongmagi Oiba Camp among asi Patsoi Police Station Gimayok Nabadalaiba Uningkhong Bazaar Community Hall the Pangtokre. Thauramada SDO Patsoi Daulat Khan na Fungdorakpada ngasigi camp adu SVEEP gi matangda special summary ama pinanabagi pandam da pangthokpane lakadori ba general election da electoral singna hena thawai yaunanabagi pandam amadi nauna voter chalaklaba voter singda hena awareness pinanabagi pandam da asikumba camp ase pangthokpani haina mahakna makhata khe electoral roll अखोई voter चन्नबे की दमकता मखोइना सेदा form लोइना ngasi pi aduga मखोई document required document do hapaga अखोइना दम खुदक ते accept तवी मी सिंग अखोई genuine नोइबे सिंग दो office तकी फंगबा facility खुदिंग मक्सु अखोई लोइना सिदा मफम सिदा फंगहल्ले apart from that even biometric enrollment हौजिक यामना कन्ना चथरी बनी elector सिंग दा अखोइना appeal तौजनिंग इदी electoral roll दा सोयंगा म्यावरिबे सिंग इसा इसा की चुमथोक पियु अमदी अनोव voters सिंग young voters सिंग मखोई बसु participate तौनबे दमकता तौहन्नबे दमकते मैम दा appeal तौजरी Manipur bu nungai yaifaba amadi chaukhatpa mafam ama ohena ba pandamda Panthoibi Housing Finance Company Limited na sinduna ahan ba political parties single luching ba sing amadi lakadori ba general election da mirep oigadori ba singi apun ba mifam ama pangthokre Jingmairong da leiba classic grand da pangthokhiba mifam aduda akhanga hai lanai mioi kaya na sarukya Mifam aduga mari leinana Panthoibi Housing Finance Company Limited ki chairman amadi managing director TH Hemona haikibada Manipur da leidiba mipum khudingmakpu nungai yaifaba amadi chaukhatpa nungsi punsi ama oihanbada apunbagi thaudang ama changi haiki National Housing Bank itself is a Bank of India's own set of to regulate the housing sector in all the entire states of the country. Liberiba National Housing Bank tagi ekone as a first housing finance company ekoi license pangjagraba license ki value se suki matik wangkre aina hanan su to in panjagre even UP kwaidagi zauriba most populous state in the country oribasi masidagi ngasi baudam to phangmangamdri masima ekoina ekoi iramdam jati Manipuri jati ekoi ne am chauthok chaningai oi Gulapi Natya Sankirtana Academy Kwa Kaitel Nganapi Thong Mapal Nasinduna Tha Sigitara Maridagi Guru Kritina Seva Hainaming Thonduna Chatharakhiba Kunhumdoi Suba Festival of Natya Sankirtana Gi Thauram Ngasi Konung Mamang Dalaiba Chandrakirti Auditorium Delotion Kre Festival Lotion Bagi Thauram Asira Saruk Yakiba Inner Manipur Parliamentary Gi MP Dr. Tokchom Mainyana Haikibada Lamdam Sigi Art and Culture gi Saruk Singh Manghalwesi Hairabadi Lyric Oina Iduna Natraga Record Lausanduna Thamhauba Mathautai Amaramda Mud Khidra Haibagi Akiba Lairuraba Nat Sankirtana Bu UNESCO na Inglisingani Tarahumdoida Cultural Heritage Oina Laukthoktuna Masak Kangkrabane Masimak Lamdam Sigi Chauthok Taningai ni Haike Thauramasida Manipuri Language Advisory Board ki Chairman Professor Huirem Bihari Amadi Jain Dance Academy Imphal ki Director L Upendro Susarukya ki Hazaraba Bhakti da Bhakti ki tungin lakba sai tabi chude tachi kasida ବ୍ୟବହାର haune lonsata puna masinga se koi nga na satasi yam tarmi koi leiba समाज सुम होंग सुम लापनी हौग्र मैम से पुवारी लेहौरदबनी चुथोब सूंगद्रब पोने लाखदना खर चुमना थमोर होना तारगदी इरग थमोब नत उपाय सुई लेते मरदी हौजिक चनरीबी ओंथोक फिल्म कुमई लापगी खोंजाम उजब फंगी All Manipur Ethnical Socio-Cultural Organization MSCO na All Manipur Arts and Culture Student Union Amaksu All Manipur Natkan Ballup Amadi Manipur State Sumang Lila Council ga khutsam naduna handak chahi gi ningol chakauba November gi tang amada pangthokani haire Thauramasida yelhongaidagi khunda leitaduna leiminaraklaba kanglupumna maki ningol singbu saruk yabinaba pauze lakle JC Imphal More Transporters ki Mioy Singa Indo Myanmar Friendship Chamber of Commerce Mori gi Mioy Singa ngarang unakre JSC Imphal More Transporters ki team adu JSC asigi President H Haridas na luchingki
Indo Myanmar Friendship Chamber of Commerce More gi office ta pangthokiba mifam aduna More lambi da gari cheliba driver sing da ayet pa pidaba amadi hana leinaramba bhab tanadaba singsu yanaba purakhi ngasi akoi Indo Myanmar Chamber of Commerce ki office ta akoi JC transport kangbu ga Indo Myanmar Friendship Commerce Commerce kangbu ga koi famin aduna hana moina bhab tanadaba koi machine mission sing leina mayam do koi pau phodung naraga sendong nare makha tabadasu amaga koi cooperation pinaraga pamama thabakta khana bahana koi yamna Lamdam asigi traffic yengsinbagi thabak tawriba traffic police personnel singbu masamo fana lainabagi pandamda nomagi oiba lemna layengbagi camp ama pangthokre layengbagi camp adu traffic control police Imphal West na Directorate of Medical Health Services Manipur Chemists and Druggist Association amasung HDFC Bank Limited kapurna khutsamnaduna MZ Avenue da leba traffic control police ki office ta pangthokhi Loinana camp aduda lem na hidak lang thaksu yenthoki Sizinaba yadana lairuraba singzamai chingamakha liwa lambi de laiba Damodar Mandov nauna semzinduna miyam da khutsinakre Mandov asi singzamai gi MLA oibata natana Revenue Minister oiriba I Hemochandra gi mitiyeng makhada singzamai chingamakha liwa lambi ningthauzam lekai semzin sazinba group na nauhongnana semzin bane Ngasigi Thauramadu Minister I Hemochandra, IMC Ward number 16 ki Corporator TH Eliza, amasung MU ki Assistant Professor Dr. Maishnam Chinglen na sarukyaki. Lamdam asida saba Podlam Singh he na chaukat nabugi pandam thamladuna branding Mac in Manipur products haiba moto da shopping hub amaya school moirang khomdanga si hangtokre. Manipur Times shopping haina mingthonba shopping hub asida lamdamasigi khutsa haiba miyoi singna saba sculpture yauna entrepreneurs singna puthokpa firol amasung makhal makha kayagi chana thaknanaba potlam sing fanghale potlam sing asi pambiba miyoi singna online shopping gi damak www.manipurtimes.com natraga store amasung offline gi khuthangda pot lebagi khudong chaba sing shopping hub asida piri MZT Motors Private Limited na sinduna nongmagi oiba customer meet amadi loan mela ngasi Thawbal mela ground da pangthokre Thauramasigi sarukama oina cultural program gari singi display bank amadi financer ga khana nainabana chingba pangthokhi Mela adu the insurance company ge akhang hai singna miyam da gari singi insurance yawbagi kanabasu haikibaga loinana Tata Magic Mantra haina mingthonba anoba passenger gari amasu puthokhi Thabak suba sinmi ani Sorokhaibam Rameshwar amasung anau kabui ani bu thadok pirakpagidamak mari lenaba khudingmakpu Maoist Communist Party Manipur na thagatpa amadi ikai khomnaba uchari matung tarakpadasu lairaba lomi sinmi miyamgi punsibu senjau paiba singi usin oina sizinnabidanaba lobasigi standing committee coordinator comrade Kyonghan Mangang na thadorokpa cherol amana hairakli Taramathoi Suba Manipur State League ki ngasi mapal kangjebung da sanakiba league match sama da Neroka FC sangakfam mai pakre tournament asigi ngasi sanakiba kuntramari Suba League match da Neroka FC sangakfam na Southern Sporting Union Singzamai bu Panjil amasano da maitiba pibangamke ngasigi match asibu yengba lakpa miyoi kayana Neroka FC sangakfam gumba Manipur gi maming lairaba football team amana fair play gi chatna pathap ngaktababu yaningdaba phongdokna khe KH Ingocha Singh Memorial Trust ke senthang makhada All Manipur Football Association sinduna chatharakliba state league asigi hayeng sanagadaba kuntra manga suba league nisa thangmaiban amadi FC Jalen Sadar Hills anina lamba taunaragani
Laklibo October 19 kunhumdoi fauba Sri Lanka gi Colombo da pangthokadaba Asian Swimming Championship the Manipur gi Sanaroi L Ricky Singbu India gi mahut sinduna saruk yananaba Swimming Federation India na khalakpada Manipur Swimming Association na nungaiba phongdorakpaga loinana championship asida mai pakpa oirasano haina cherol amada yaifa pauzil pirakli Tarataruk Suba Mr. Senior, Junior, Amadi Master, Imphal East District Bodybuilding Contest, ngasi pangthokre. All Manipur Bodybuilding Association gimitiang makada, Imphal East Bodybuilding and Fitness Association sinduna kurai puthiba lekai dalaiba, puthiba Community Hall da pangthokiba contest aduda Senior Men's ki safaba mari, Junior Boys ki safaba taramanga, Amadi Masters Kangluf ki safaba tarukna, athoi ahen tanari. Ausmera Package Drinking Water की Managing Director KH Ratan Kumar Amadi All Manipur Bodybuilding Association की President L Manglem का लोइनाना Imphal East Bodybuilding and Fitness Association की थौपुरी बमियोई सिंह Amadi Bodybuilding मसाना असिबु पामजा बमियोई कयाना ngasi की contest असिगी हौदोकपगी थौरम अदुदा सरुक्याखी Arabida Bulletin Asigi Headlines Amohanamiam Batamsage. Lagliba Mikal the BJP na majority Oiroi Haina Minister AK Mirabai na Thazaba Pikre Amadi Congress Tagi Toki Basingu Masagi Firev Lezadaba Mioini High Cre. Jingmi Tami Nung Sinabagi Chelabali Pulamana Puliba Mera Hau Jongbangasi Manipur da Pangtokle. Speaker na MLA disqualification tawbada mitang Mikhai Nai haiduna BJP na ngasi yaning da bakongchat amachat kre. Amasung mahi tamba hawhandaba amasung Reservation Amendment Act English ngani tarani thoila na implement tawi haibagi mayok da MU gi mahairer sing na khutang chara hen bahau kre.